Manipur Leibira Mipum Kodimakpu Ikon Kurumjari Tasing na Masi Wahay sa ay Hana Paningi Tasing na Pende Tuy Sigumba Kukising Masigumba Narcotics Terrorist Kukising na Sigumba Lamchat Tuy Hay Sini Moy Gadamaktan ni ha Hwjik faoba Sarkarno su Hwjik faoba achum aran Hwjik faoba puthokpa ngamdaba Sarka asibu karamba Sarkarno karamba state no ba mapi mapa leibra ba sigi state da Manipur sida Hwjik Eikhoi Naga liangmei Naga chileno pastor reverend akoi atop church ki thau pudana leiriba akoi brothers mi taruk tamthina makak peace kaktana ha packing personal akoi thagdaba parcel thagdaba gumna makak kakpiraga Hwjik jinimsta postmortem tawba yadre aduga kanana purak ino asarafan laima khongda karamba timna puraga thamino kanana coffin semino haiba sigum kanama ta Hwjik pho sini ba Hwjik pho haidokpa ngamdan leiba akhoi Manipur sidako ada Hwjik sem leba tawriba Manipur da challiba sigumba tamthiba mihat pasibu kanana halino haibusu khangna Kangsinnadan leiba maside tasengna pende tasengna sauningi masigi irang loidri pho lakadaba handak lakadaba election chichu pangthokpa yaroi haiba khoi nagagi kholauni akhoi nagana election chu tawbi yaroi haiba khoina boycott tawni tangkhai tawgera full oina tawgera tawge haire ko su tangkhai ga taw ta ba Manipur da wai su tangkhai taw da bi da sing tawbi aro hai sini sing da state government na khangi masin hat pase Kuki na hat pani nylon by faida leiba sing na hat pani women society or chairman sing ko phau haina khodi naga gi chileno sina naga gi miyam ni naga gi khulaw ni aduda leiba sing ne phau haina khoi naga gi spokesperson mayam hairiba wafam ase leiriba akhoi nylon by fagi women society the phabiu aduga chairman sing the phabiu aduga wahang pakhung khra tobiu adu ile sapchaba achum aran thoklani haiba sibo Hwjik pho phaba ngamna leiba Manipur state government na adu kari gino moina akhoi Kopans ni pyar char leba matamda phabiraga pharaga khudakta pharaga akoi phade moi tungan na phai haibasi mit makna una akoi Hwjik magi Hwjik phariba haliba nupagi nupi laina state government na or Hwjik Kuki sina akoi phade Hwjik let's akoi gi Nyamsa kipgen su koi khangde phade haina leireba aduga Kuki gi kotu leireba singsu su khangde koi phade haina se machin tirak se koi state na kari chu tobang ngamna ba se masidi tasengna pende state leibaga leitabaga sab manai leite haibaga sab manai aduga khoi gi Hwjik phareba ima ibel singsu phare aduga mamit hek punsilaga mapan chatpa nupi angang mapan chathok chisen tawbosu makhut punchile mamit punchile adu karamba lichat no ba ha karamba lamchat no ba aduga cha thak namba gishu huisha sunata oksa sunata sansa sunata akhoi singmi singdi sina huisha ni sina oksa ni asina lam ok ni adu da khoidi sin lamye ni haiba khoidi chaba da khange ba khoidi adubu adugi numit da ima bel chung pichabi ba sa thakna ba silak pa singdo adugi sa singdo ok sunata nga sunata san sunata hui sunata
lam yen su nato lam ok su natna chaji su natna ase otopa maha ama tungan na puthora I haina hojik ima singi chap chaba ima sing na haiba paulei adugi hojik akhoi Naga brothers taruk gi sa oiramudra haina hojik chingna tasengna se chingna da ngamne 90% ne hojik tasengna chingna da ngamne ba hojik leiriba akhoi Naga ge brothers sing akhoi Manipur da leibi riba mipup khudimak masigi paw se senglam gani haina khalli adu khoi kya bap ta si sida khra bap ta si ba masigumba jati bukrama leibra ba ha sidi ako hingna po ki khre ne siguma lamsa chidi haning tong halaga se sini ana tawba duna makhan amani hat le mangakak makhut ka adoga hojik ma ge sin nangan gi nangan sing loina kothokani adu thonglam ma jara haibse hojik khoi 90% ni thonglam gani ni haibani hojik khoi ne khalle ba miyam se thonglam ra khoi leiriba phariba mut mit pulleba ima ibe simu picharam gani haiba se khoi chingnai tasengna chingna khrabni sidi tipot chidi maramdi hojik chariba mi duna mahau se tungali sidi khoi huisa suna te sansa suna te hojik aina haikiba chingna adu natte hai khreba adu di hojik makak hojik leiriba singdo du de khoi Naga brothers ki taruk ki sani haina khani mi sani ba sana treba sansana treba siguma lam chachidi ta sengna pende hai sini ishorna noi ki damak so ha ishorna noi ki tu charak pi ni me hojik ure jra ha chu champoda ising chawre mi mange yum ke at toy khre singna asidi hena ishorna noi buko charak pi ni noi khang si madi mi na tau hai roi da ba thabak na sa ni ishor ningja li karam bi ishor na noi ning se Christian gi damak ta noi na hai le ba khoi na gari Christian pure Christian 100% Christian ni noi tramari pharaga akhoi na phus phi da ba a thum ya pisa piroga noi na thadokra ba noi na asiba haksang pamdabagumna akhoi asiba haksang no pamneba noi jo waram gharani mitra mari halamani haina thadokre noi na welcome tawre harawre pirang taba ko haraw man bagi akhoi jo adugumna leireba hojik mi taruk ki macha singlein nupi lei family leiba imung ni adu singjo haraw na hinglamudra haina khallaga leiba pot ngaktani ahing mahakchang oni pirak ga diko haina adubu taina ona bada pireba tasengna is hauningi pende Sarka laina sigumba thodok thoghanba sidi Sarka ge mawal lode hairakani Sarka Leibagi mathau ta de rules Leibagi mathau tai de rules Leibagi harge Sarka phajana active tobi one sided tobi gunu aduga akhoi leireba sing khoi Naga macha sing sirakpa matamdadi Naga gi MLA sing oiro khoi Meitei gi MLA sing oiro atuba matam meeting assassin balang ba kaisu tawde ba Kuki hack sira heba matamdadi ha nemchep kibgen na phone torok matamdadi noi se matha akha on re ko chen khodak da meeting phamlaga aphaba natraga peace purak da ba haina langlana achum karam policy no tawra noina hek ta meeting phamiba khoi Naga masa sing hek sirakabam tamnadi noinadi asiguma policy amda sinbi de ude aduna taseng ne pende khoi Manipur da leriba se one sided tawi haibo fam se thamningi aduga Kuki se minority ni hai Kuki se minority na te sab manai minority singbu India government ge law da act and law da lei hai minority sing kanda ba khoi Naga su minority ni ne maramdi Naga ga Kuki ga MLA sab manai tara
Kuki minority already hanthau truk manga aduk ma thamu adu ede minority ni haiba side khoi ta sengna khoi lojage ba adu di nataba sab manaba nang lai di dum 40 muk karani khoi Meitei ichen no singa sab mana khrani ta sengna pende sigumba oi thok taba thabak di tawbi ganu mayam khoi mi ama oina khoi sauna ba ama gi hoi mi oi ba ama oina perfect oide adubu hingba haiba sidi mi miyam na pamani tamthina hatpa sidi prithvi da leramoy thong mi do halaga misa mi da mu picha ba haib sidi Kuki narcotic terrorist na ahan oiram gani ahan bani haib sini olda Sigumbadi taubigano patte noi su nomadi lakani horan migi numit tara mapugi na numit ama haibe lakani noi simade khangu aduga Hwjik Sarka state khoi Manipur da leibra state government asu ta sengna pende state government tawreba singse ta sengna pende hai sini masi wafam thamjarga matang sida loisinjarga thank you